Nupilal Thorum India ki President Draupadi Murmu yauna Imphal ki Nupilal Memorial Complex ta pangthokkhre. Nupilal ki thorum da India ki President Draupadi Murmu na saruk yakiba si yama singthaningai oiba thorum amani haina hanagi Chief Minister N Biren na haikre. Senapati District Headquarters ta President Draupadi Murmu na project ya sanga kre kaya amana urip uyung tam kre. Amasung India ki Prime Minister Narendra Modi na lising intaragani panda Kangpopi District ki Laisang Khulda electric phanganduna India da electric phangdaba khul leitre haina laukthokrabasu Kamjong District ta ngasi phaba electric phangdaba khul kaya leiramle. Kurumjari ISTV ki nimida pung mapan ge pau mi jing tabir basing taram na oksari ngasi gi mariwa pau sandong na pijari. Manipur government na sinduna Nupilal Thorum India ki President Draupadi Murmu yauna Imphal ki Nupilal Memorial Complex ta pangthokre. Ngasi ki thorum adu da Manipur ki Governor Ajay Kumar Bhala, MLA Singh, Chief Secretary Dr. Punit Kumar Goel, Chief Justice DC Singh amadi tongan ba department kya ki officer kaya amadi hanagi Union Minister TI Sauba MU ki VC su saruk yakhe. Nengsing ba yai haukiba lising machamapan mari amadi lising machapan kuntraga mapanda tangkak ani thokiba matam adugi British colonial gi mayokta haukiba lal adubo ningsing duna pangtopa tharam amane matam aduda laikidaba ima singi mafam da India gi President Draupadi Murmu na losing duna hailai katuna ikai khumnaba utke. Thorum adu da saruk yakiba ex-CM N Birena matamadu gi ima kaya na kathok lamba amadi British colonial na taukiba miyot minai kaya nangkiba ima kaya gi thona adu ningsingba nimit asida India gi President Draupadi Murmu na saruk yakiba asi yama singthaningai oiba thorum amane Manipur gi thona phaba ima kaya na semlamba puwari gi thorum asi Manipur miyam na kawba yadaba singthaningai oiba thorum ni haikhe. Asi yamna nungaiba mana Bharat ke adugumba President Honorable Madam Murmuji lakpiraganda akhoi Nupilal gi khubum sida chap chana sangbiri harakanda ayuk sida leisu katpidana adugumba leibak ki damakta kathokrabi imasing dugi mafamda leisu katna torbasi Manipur gi miyamna harau phongdokchari loinana Bharat ki President matam punamakta mana piriba nupi singda piriba empowerment nupi singda piriba magi respect aduga leikidraba imasing da piramida magi respect sing si Manipur gi miyamna su aroina Manipur gi imasing na kalduna reciprocate tongna ba tawhum thoi haiba wafam sidoi thamjari na mohana ai leikidraba imasing sesing mayamnu yafamda sadanjali kachari. President Draupadi Murmu na ngasi ayuk Sri Sri Govindaji Temple satuna Govinda kurumkre tungda kanglagi helipad faba laklaga helicopter da Senapati chatke multipurpose hall Senapati da miyam na mahak putaram na okay Manipur lengang na packet pa sakot thorangi thabak thorum kaya su slide kapna yengminake thoramaju ja project kaya marum sanga bagalwini na nauna project kaya su urup yung tamkre Senapati da pangthopa thorum adu da president da miyam da lenga na packet pa thabak thorum amadi wahiningba kaya gi matang da wafum kaya su phongdoke. Welcomes a new era of opportunity. Public safety receives a boost of 1 crore rupees. These projects reflect unity, dignity and progress. Ladies and gentlemen, Manipur has a rich cultural diversity with large number of tribal communities. I am happy to note that this diversity is also evident in the Senapati district. I am told that this district is home to several tribes. I have attended a reception at
Tofu Naga village, where I was accorded a warm welcome by the representatives of tribal communities of Senapati district. I also interacted with the internally displaced persons. The Moram tribe is recognized as a particularly vulnerable tribal group. It is the only PBTG in Manipur. असुम्बगी दमक थौना फब इमा सिंह अदुना थवाई फाव कथोकपा ngambagi थौना अदुबु मांगहंदना लमदम असिगी नुपि सिंहबु इज्जत लेना इकाई खुमनबा अमदि हिरम खुदिंगदा थोंग मानना चटमिनबा मणिपुर ओहेनबा नुपि ला निंगसिंग निमितना लाकपदा वासक मिनसी हाइना चीफ सेक्रेटरी पुनीत कुमार गोयल ना हाइक्रे वाफम असिंग असे मणिपुर गवर्नमेंट के होम डिपार्टमेंट सिंदुना मदफुगो तरुरक सुबा ओइना पांगथोपा नुपिलाल निमित का थौरमदा सरुक याखिबा मणिपुर के चीफ सेक्रेटरी पुनीत कुमार गोयल ना फोंदोखिबने जेपी वुमेन्स कॉलेज के सेंट्रल हॉल द पांगथोपा थौरमदा मणिपुर के सिक्योरिटी एडवाइजर कुलदीप सिंह एडिशनल चीफ सेक्रेटरी अनुराग बाजपाई मकोक थोंबो ऑफिशियल सिंह डीसी इम्फाल वेस्ट मयालंबम राजकुमार सीएसओ सिंह मिहु सिंह अमदी इमा लुके मिहुत क्या सरुक याखी थौरम अदुदा मणिपुर के चीफ सेक्रेटरी पुनीत कुमार गोयल ना मखा तारदुना नुपिलाल असी ममांगदा थोकिबा थौदोक अमनी हाइना लौबना सुमलोय नुपि सिंह लक्तगी अपुनबगी मटिक मयाई सेमगतपा हौखिबगी खुदम अमनी लमदम असिदा थोकिबा नुपिलाल चैप्टर अनि थोंगना इथोलगा लेरी 1904 दा नुपा सिंहबु फोर्स लेबर ओइना सिजनबा अमदी अचुम्बा वायल फंगदबगी मायोक्ता थेंगनखिबा अदुगा अमना 1939 दा सानबा अफबा चेंग फंगलक्तबना चाक तांगबा लाथोपगी मायोक्ता नुपि सिंहना हौरखिबा इहौ अमनी नुपिलाल असि खोंजंग खकनत खिदे लमदम असिदा नुपि सिंहना पॉलिटिकल सेनमिलोन कल्चरल लाइफता लौरकलिबा मरु एबा थौदांग सिंह असिगे हौरफम इहौ अमसुने लमदम असिदा लेरिबा इमा मार्केट असि द नुपि सिंह खक्तगी ओइबा अचौबा कैथेल ओइना सखंगलिबा असि लमदम असिगी नुपि सिंहगी मथौना मरिंगजेल अमसुंग लीडरशिप की खुदम अमने नुपिलाल ना हौगलगलिबा मिरोल सिंहगी तमजफम रोल मॉडल ओइदुना ngasiगी मिरोल बो चाखोटपगी लंबिदा लमजिंगले नेशन अमदि स्टेट की ओइबा पॉलिसी सिंगना नुपि सिंहदा अहेनबा थौना हापतुना नुपि सिंहगे याइफनबा इज्जत लैना हिंगबा महिमसिन हाइहनबा सेमिटलोंदा निंगतंबा पिबगे थौसिल कया पाइखटले प्राइम मिनिस्टर ना हौदोखिबा स्वास्थ्य नारी सशक्त परिवार अभियान ना नुपि अमदि आंगांग सिंहगी हेल्थ अमदि न्यूट्रिशन फगतहनगदोरिबने स्टेट की इमा नोंथांग लेमा याइफा तेंबांग स्कीम ना जई निफुगी मतकता लेबा थबक फंगद्रबा नुपि सिंहदा सेल थुमगे फिबम फगतहनबदा मतेंग पिरी स्पेशल मैटरनिटी लीव ना वर्क प्लेस दा जेंडर इक्वालिटी दा मतेंग ओइरे मफम मापनदा हौदोखिबा वर्किंग वुमेन्स हॉस्टेल ना नुपि सिंहना मांगजिल थाना माइ पापा ngamnaba honabada mateng ohenba ngamlagani lamdam asigi नुपि सिंहना कल्चर अमदि स्पोर्ट्स के लमदा नेशनल अमदि इंटरनेशनल के थाकता कनबा ngamliba phampak sing aduna कल्चरल एम्बेसडर अमदि स्पोर्ट्स पर्सन ओइना सखंगबा ngamhanbane थियाम सूरजामुखी देवीबु महान क्लासिकल मणिपुरी डांस पु योखनबु होनखिबा अदुगी दमकता पद्मश्री एवार्ड 2025 पिजन इकाई खुमनखरे नुपिलाल निमित असिदा थौना फब इमा सिंह अदुना थवाई फब कथुप ngambagi थौना अदुबु मांगहंदना लमदम असिगी नुपि सिंहबु इज्जत लेना इकाई खुमनबा अमदि हिरम खुदिंगदा थोंग मानना चटमिनबा मणिपुर ओहेनबा निमित असिन लाकपदा वासक मिनसी हाइके On this Nupilal Day, let us honor the brave women who stood against injustice and pledged that their sacrifices will not be in vain. May we carry forward their courage with compassion, inclusivity and progress, building a Manipur where every woman walks with dignity, respect and opportunity. Tungda Manipur Tarulak Suba Nupilal Ningsing Nimit ka mari lainana Nupilal Memorial Association na Nupilal Drama Sanaduna Miyam da Utke. मुक्नबा अमसुंग खना चैनबगी थौदोकसिंग मालेमगी मफम खुदिमक्ता थोकले अदुबो कांगलुप अनिगी मुक्नबा असिना मरम ओरगा लमदम असिगी महाई मसिन हेल्थ सेक्टर अमदि तोंगान तोंगानबा चाखवा थौरांग कयादा खुरौ थांगहनबा तौरोइदबने लेमिनरीबा फुरुक खुदिमकना अपुना मणिपुर अमा ओहेनबगी दमकता आइडिया ऑफ मणिपुर पुखतमिनसी हाइना सिंगजमा एसीगी एमएलए युमनाम खेमसाना हाइख्रे वाफम मसि कुंठा मरिजक सुबा स्टेट लेवल नुपिलाल निंगसिंग लमजेल अमदि मणिपुर तरौलक सुबा नुपिलाल थौरंग मरि लेना फोंदोखिबने स्टेट लेवल नुपिलाल निंगसिंग
lamjel organizing committee na sinna pangthu kiba thoram aduda tongan tongan ba furup singe nupi lising ama chahum rama category ahum khaidoktuna saruk yaduna nupilal memorial complex tagi MLA yumnam kemsa na lamtha ke singjamai supermarket fabasian kiba lamjel asidamako mathang ta khraba singda mana mathum sing piduna ikai khumna utpegi thoram amaso singjamai supermarket da pangthu ke thoram aduda singjamai SC gi MLA yumnam kemsan Gawui Dharma Sabha Manipur ki Secretary Gangmai Sana State Level Nupila Ningsing Lamjel Organizing Committee Amade Ningsing Tharam President Medini NK Dasini Amade Husne Banuna Tharama Pusing Oina Saruk Yake MLA Yumnam Kemsa Namakata Duna Nupila Ningsing Tharam Asibo Chai Kuding ki Singjamai da Pangthokle Masida Ngasigi Medol na Lamdam Asigi Ima Evel Singna British ki Mathakta Utkiba Thauna Adubu Ningsing Gadabani Amade Nupila Ningsing Tharam Asibo Tungkoina Ningsing Duna Lehaunabagi Tharam Asi Miyamna Saruk Yaduna Pangthokpani Haike Nupi langi ngasi nising thoram sida aina pijaning ba message di kogi conflict aisi prithvi ki jaga kutimukta conflict aisi thoi adubu somehow conflict ki marak sida koi kamaina nusi sanana hingada ge haibase sigi message amaga aina pijaning maram di conflict sida soliba economy da angang singi makhal kaya gi development program da education da health sector da tuan ba apun ba Manipur gi kogi community kuntraga taruk lei se sina pullaga Manipur si semambani aduna community kuntra taruk maksina koi idea o Manipur si amatoina bukharmina si Manipur gi khansi shanti oiba Manipur poraksi haibasi aina appeal tawjari India ki President Draupadi Murmu ki Manipur Kongsar asibu tongan ba lalo lupsing na yaning da ba fonglok tuna boycott tawbaga loina President na Manipur da leiringai manungda kaukiba total shutdown general strike chathakibana ngasi subhausa ki punsida akai ba pikre khwaramal kaithel yauna pauna kaithel thangal kaithel thong hangna khide lambida mi chatpegi sang nemke oil pump hangna khide lanai gari khara natana passenger puba gari sing sena khide lanai amadi lenga ke loisang sing thong lonke school college sing kana khide pamdaba thodok Toktanaba security na section Thorang Lokhatke. Center MLA Singh Kaurakle Haina Hector Satkadabana Te Miyamgi Ayaba Loki gi Haiduna Miyamgi Ihul Khangna Thabak Tawpham Thoi Haina MKIL gi President Lorembam Nganbina Ngasi Tongan ba nupi luktra mangana semba Manipur Taruk Suba Nupila Numit Organizing Committee na Sinna Lamyama Sanglen na Pangthukiba Manipur Taruk Suba Nupila Numit Tharonga Mari le na Pawmising na Phongdokre Tharam aduda Kangla Maigi President Y Ladik Lema Pore Lemarol gi President S Memcha WOC के प्रेसिडेंट KSS बल्ला लेमा PPCM के कन्वेनर ओइनाम प्रेमजित कामा के प्रेसिडेंट अतोंगपी कामई Sampal gi President Jano Begum na singba saruk yake tharamasiga mari leinana Manipur Taruk Suba Nupila Numit Organizing Committee ge convener P Sobitana Nupilal Thokiba Lamdam Asigi Nupil Singge Ningo Singna Harau Kumai da ka hena thawai yauksin bagi lapchin ba asilabak thibane Lamdam Asigi leihau ko sunaba maning makha tamna ikhong na thongna iromdom lepsa ba ngamna ba thaudang lobada mangjil thaduna Nupilal da thawai thakrabi ima Singge tung innabo khonaba tangai fede haike tharamasiga mari leinana Lorembam Nganbina makha Kibada Lamdam Asig Nupising na British ki mayukta iho anirak haubada animak mai pake British Nupising ge kholau ikai khumnabu utuna makoina laukiba Philip Singh Handoke Housing Democracy sale hariba India lengakta Nupising na wakat pa amata tadre apaswa lauto haina kholau laurabasu ek asi khulai oina sinaduna leiri IDP Singh mayumda Hanjindriba Faba Sangai Festival tawbino haibada lenga namduna festival pangthoke Kihalaga Zagoi Isai Lila Tawhanke Democracy Sali Haragasu Miyambu Wahaliba Asina Aikoigi MLA Singna Karisut Ngamdana Lady MLA Singa Tabak Ngamdrabadi Pam Tadolaga Anova Apaba Kanbana Paragani Haike Draupadi Murmu na nupi landa yang kanna achumagidamagta lekhibadugidamagta ai ju ikai khumnabu utkani haina lakpajigidamagta di ai chaukthoksai akoi Manipur na chaukthokwam thoi tawba khaktabu sidaki chatkhatkanda intelligence mayam ama leiri wakalakpa mayam am su leirangani madugi pot sumna pubirakanda India yorakanda makoigi thabak puba ngamba minister singjuda Manipur gi phibam je si lehowi si tahowi aduna de akoi kari khanaba yabagi haibado
noi minister mayam na khana bagi order amakakti mathokpa ngami aduna madu bawdi thohan janingi aduga mana sida lakpa sida lamsam loisalagadi aphabadi poro oi haina aina ai thamjage aduga loina na manipur da nupi singsi sum divide na run chanarambadagi divide na run chanarambadagi karigumba iho madi nupi singja dung pula punsalai aduna matam mamada asum masum olakpadagi asum masum nairakpadagi mamaida nupi akhoi loina bak sigarage haibagi tanjaje laurakadra haibagi imada adugumba thajaba amal leijai Purbansal Hills Mongzam na Sinar Nupila Ningsing Nimit Kamari Lenana Mongzam da Lamsang Lamjel Pangchokre Lamsang Lamjel Adu da Mongzam Kulginu Pamasa Amadina Pimasa Sin Sarup Yaki Tharamasiga Mari Lenana Purbansal Hill Mongzam Ge Patron Sip Waikom Ahanjauna British Ki Mayokta Lep Kevalam da Masigi Nupi Singi Tauna Ngasigi Midolna Ningsing Batangai Fadi Haibagi Wakal Loda Tharamasi Sinmani Haike Uripong nupi apun malup unal na susinduna mapalak suba nupi lal ningsing tharam pangchokre tharmasig mari denena Kangla Western Gate ge lamthaduna narimthong gi ipa thokok phawal lamjel amasian ke narimthong da laiba ipa thokok complex pangchokhiba tharam adu da uripok apun malup ke president retired lieutenant colonel Soram Tikendra Z uripok nupi apun malup ke president Insar Sagor Sam Indrani uripok nupi apun ba lup founder Konsam Punyabati social activist Wahengbam Luang leiba amadi ipa thokok ki president Maimom Devena Ateu mitunglan sing oina sarup yake loinana uripok nupi apun maluki maike dege lamjel singda asama kudal posting tamni kai kamna ke uripok nupi apun maluk ke general secretary Songtham Ibetom bina lising ani taraga manga August kuntra dege club tari na pullaga uripok nupi apun maluk unal asi CM kibani amade sai kudinge pangtuk tuna lakpa nupila ningsing thoram ase ngasiga thana mapaluk subak oina uripok maike da laidiba tongan ba mau oibi nupi sing khangal laba matungda lamjel sian ba sida sarup yahle matam amada thauna parabi ima kayana ima lebak ki damakta mathauna leina thawai thadokpa pamudana lamdam asida sak tang mathokpa yaroi haiduna lokhiba thauna lingjel adu aikhoi khudimakna tungi mirol ki damakta lawpham thoi haiba wafam singsu phongdokhe United Manipur Muslim Women's Development Organization Sinduna Sahi Kudingi Pangtopagum Nangasis Manipur Press Club Ta Nupila Nixing Numit Pangtokre Taram Adu da Social Scientist Dr. Dhanar Bilaisam United Manipur Muslim Development Organization President Anwari Nurzahan All Manipur Muslim Organization Coordinating Committee ke President SM Jalal All Manipur Muslim Art and Culture Organization ke President Altas Hussein All Manipur Muslim Student Organization ke Advisor MD Farooq Imagi Mera ki President Toksam Sujata Social activist Julia Singlai, Pangal Street Vendors Association Finance Secretary Ruhita Parvinna, Atoy Mithulan Singh Oike, Taramadu da Manipur Ge, Tongan Tungan ba Mapam Digi Lakpa, Maite Pangal Amadi, Tongan Tungan ba Musing Sarukya Ke, United Manipur Muslim Women Development Organization General Secretary Nazama Pundre Mayumna, Ngasigi Medol na Matam Amadi Imasing Adugi Tauna, Kang Bakan ba Lingzil Manaba, Asigumba Imasing Adugi Matik Magun Malem, Asna Lady ba Maikai, Imasing Asubu Ningsing ba Highway Masa Equage, Topadraba, Itok Dangne, Matam adu de ima sing lo ki ba thaudang sing malem gi thakta mafam sauna kanduna leregadaba lemjaningai oraba ima singa punna lantham adu da mayok naba lantheng narumbi pangal ima singi lusing bi ima Sara baby Mokoi budi kadigi singtha nade ngasi amadi tungi medol da losin ba kaidung nondusu yaroi adubo pangal singi thamoida tattan hanglibo wahang kayane lantham adu da langtheng narambi pangal ima sing adubo ning sing ngasigi intellectual amadi academician kayana tattana platform kaya da haidabasu matamatum gi lengangna khangna khangsin nadana lairakli haike Ima singna laukiba thaudang sing malengi thakta mafam chauna kanduna lairagadaba lemdaningai oiraba ima singni langfam aduda lathekna mirambi nungsirabi ima sing pangal ima sing lusingbi ima sarabibi ima nakhoidi nacha aikhoigi mairani langnaba thawa michangni Manipur Kundaminari ba Purup Singh Amadi IDP Singh Yauna Nupi Angang Singh Sataba Miyot Minay Singh Kudaktagi Lepkodabani Amadi Asuma Wayal Panganbaga Luinana Nupi Obis Singh Lawriba Thaudang Singh Masak Kangadabani Haiba Kolau Kayaga Luinana Women Action for Development Wat Nasinduna Candle Lighting Gate Taram Pangchokre Imphal West Imphal East Thawal Nasingba District Singh IDP Amadi Nupi Angang Singh Yauna Pangchokeba Candle Lighting Gate Taram Aduda Thauna Lebi Ima Singh Mafamda Maira Kasari Nupi Angang Singhda Sataba Miyot Minay Kudakta Lepkodabani Akoigi Tungi Lambi Kanbiu Haiba Nasingba Kolau Kaya Sulauke
Nupila Lumika Mari Lena, former Minister Akweza Mirabai Devi Napa Baudil Pidakde, Mahaki, Charol Asuna, Manipurgi Ima Singna, Taunafana, Amadi Katopuka, Lina, Lokiba Taudang, a Singbo, Tagat Pafundurakle, Asumagida Makta Ima Singi Tauna, Amadi, Apunbegi, Pangal Adu, Nasigi Mirolna, Ningsing Bagalina, Matau Tamatangai Fede, Nasigi Mirolna, Matam Adugi Ima Sing, Aduna Asumagida Makta Amatu Wena, Tenakiva Adu, Kau Fede, Ima Singi, Lamzaningai, Weba, Matau Adu, Nasigi, Mirolna, Tamlasi, Tauna Farabi Ima Sing, Adudigi, Para, Tamduna, Lamdamasida, Tangu Laitaba Purakna Bahona Minirasi, Haina, former Minister Akweza Mirabai Devige, Charol Asuna Makata, Haidi. Hauziki Matamda Masa Warakpangamba Mama Laitre Haiduna CCRRG Executive Member Julia Singline Fongdokre Wapamasi Mayang Infal Thana Awang Lekai Leba and Tomso Higher Secondary School Gi Grounda Fox Kakus Narasaminari Ba Lupsing UMO MWF Amasung MKNM Gapuna Sinuna Manipur Taluk Subanu Pila Ningsing Numit Taram the Pongdo Kibane, Mahana Makata Duna Matamaduda Tokibani Pilal Adu, Mina Uba Pangdrabasu, Mahana Uhobada, Kasum Kulenda, Ahal Oraba, Ima Sorozina Singba, Ima Singna Singi, Angambalambida Maitegi, Mayak Naiba, Selaga, Gadi Inkarpa Adu Uraga, Matam Adugi Ima Singe Tauna, Eramgani Haze, Hauziki Mama Ibising Osi, Masa Ani Kanaraga, Tiamba, Haitre Haina Kali, Masa Ani Kanarabadi, Mama Singa Sab Manaba, Miyang Yangduna, Tiamba, Haigadabani Haike. Macha warak pangamba mama amata leitre ko aino ubada macha singna warak pangamba ngakta oikre michang mikhai khai dabi macha ani dubu chap manana themaga ani khatna budubu chap manana loina shino haina mama haiba mingthon chi shorna pi hibane nacha singduna nisha charaga chatlasu icha sing nisha chaye haina michang changba hane bi ima singdudi ashumaina tawramba tardi nupi la du thokhigadro hoji kan noina ahum shuba nupi la thokhigani tawhigani hai aigi shukha hai khadadre machana haiba inba mama ngakto oiraga noina warakpa ngambadi amashu leitraga ahum shuba nupi la oitho aroidone Thoram Aduda UMO ke President Morangthem Sorozini Lema Manipur Kaithel Nupi Maruki Vice President ke Mema Manipur's Women's Federation ke President Kelmam Demona Lilong Haurebi College ke Assistant Professor Dr. Kolapam Rohikya Fox Women's Wing ke President RK Asalata Devi Manipur State Wall Human Rights Protection Organization ke Vice President Kumabam Jiban Mala Devi, CCRRG Executive Member Julia Singlai, Apuna Manipur, Mamagi Advisor Lorembam Sasirani, KTOVG Secretary Sato Hoinu Kom, Kawai Women Organization Manipurge, Vice President Palmai Sanalu Kawini, WN or Women Wing President Waikom Asalata Amasung Atai Masakna Bamiye Kazaruk Yake, Lenina UMO President Marangtem Sorozini Makatana, Ahanba Nupilal Amadi Anisuba Nupilal Haina Ani Lady Basi, Punna, Punsinba Yabra Hibasi, Ahanba, Nupilal Observation Committee Amadi Anisuba Nupilal Observation Committee Ga, Lamdam Asigi Akang Haikayaga Punna Hamina Duna, Tunglam Satki Yangaga Asema Puari Amatamba Sangi, Hauzik Aikogi Lamdam Asida, Karambana, Yelhomino, Karambana, Yelhomi, Natabano Haiva Ama Kaminaba Matautai, Puarina Lady Bamakai, Aikoi, my Puarina Laliba Makai, Akoi, my Parkloi, Puarina Sumli Bamakai, Aquina, my Pakani Haike. Achumba, history Tiranga Machangi. Come to Kanga, Usu, the bigger, Koina Papa, the Tainer, history, Mama Putoga, Haptilaga, Aduna history, or the Yaroi. History Laliba Makai, I could Manipur Miam, my Pao, history to Moakanda, I could Manipur Miamgi, Tanga the Kongtang, Taka the Richard. When a kangaroo ribani, as a history, Akangai Mayamachu, or you put over Larik Mayam history, Mayam Jipukalaga, Tatrana Harontina, Larik Chinchu, take the Watani, history Atuma Yawra Yaw, the Arama Yawra, take the Watani. Manipur Helansil Lapaga ILP get Labana, similar no sound, Akaiba Piri Haina was set K, President N. Nivaran in a Fongdokre, Wafama Singer say, Jiribam District Labor, the one to under made up by B. Loop Singer, Sinuna Madfutaruksuba, Nipila, Ningsing in the mid Pang Toki Bataram, the Fongdo Kibane, Mahana Makata, Duna, Hozik, Wediba, Jiribam, gets water about Semelo Asigi, Matang, the Marila, and the Singna, Kananabage, Mami Ude, Talag Asida.
कोरोना अमदि लान की चैथेंगना हेना अकायब पीरे हजिक लेरेबा पीआर की लेंगाक मतम असिदा फ्री मूवमेंट ओहनगनी हारेगा हजिक फाबा फ्री मूवमेंट ओहनदबना मियामना अवाब मायोकनरे जिरिबामना डिस्ट्रिक्ट फंगदबदिगे हेना अवाब ओइरे हाइना मखाताना पेंदबा फोंदोके जिरिबाम बाउपरादा लेबा JMC मल्टी यूटिलिटी कॉम्प्लेक्स ऑडिटोरियम हॉल दा पांगथोकेबा निपिलाल थोरमदा जिरिबाम मियामगी थबक तोरिबा एन बुधचंद्र वासेट प्रेसिडेंट एन निबारानी अमदी अतई मेरा पाइबी सिंगे प्रेसिडेंट लुसिंग बिसिंग मरु मियोसिंग ओना सरुक याखे लोइनना जिरिबामदा लेबा तोंगान तोंगान बा पावगे लमदा थबक तोरिबा सिंगदा लेंगान फी कुदोल तमने काय खुमनखे नुपीलाल निमित का मरी लेनेना नुपीलाल अमदी हौजिक ओरिबा नुपी के सक्तम हाइबस नुपी के निमित ऑब्जर्वेशन के थरम अमग लोइनना कंसल्टेशन प्रोग्राम अमंगसी बिष्णुपुर डिस्ट्रिक्ट की फुबलाद लेबा इबोदो लोकताक मरु कम्युनिटी हॉल पांगथोखरे मेरागी मंगाल बिष्णुपुर डिस्ट्रिक्ट नसिनना बिष्णुपुर डिस्ट्रिक्ट के मनुंग लेबा नुपी लुप मेरा पाइबी लुप क्लब अमदी ऑर्गेनाइजेशन यांखै मंगा की म्यूसिंग सरुक याजना पांगथोखिबा कंसल्टेशन प्रोग्राम अदुदा मेरागी मंगाल बिष्णुपुर डिस्ट्रिक्ट के ऑर्गेनाइजेशन सेक्रेटरी मंगसाताबम सुंदरीना हौजिक की मतम असिदा अहोंग मकया लाकले लाकतिबा अहोंग बसिंग asi afaba maikaida lakpagi ona taina boromda oina chakhotpagi mingda purakliba ahongbasing asi matam adugi imasing apunbegi saktam sagatuna leipak asigi damakta lorama thaudang adugumna hojiki mirol asina punna lomina duna ifurup inat asige saktam ngaktuna thamna ba wakhalol galoina ngasigi consultation program asi pangthokpane masina ahoba oraga kunai asibu awang mathak ta pukhanaba honaminaba sangi haiki Manipur Lok Sabha Nipilal Nimit ngasi Bishnupur District ki Nambol City Block ki manung dalai deba idangban desu tungan ba thorum kaya galoina na pangthokre khori phaba village level federation nasinna ahanbu oina idangban mapal kangji bungda pangthokiba thorum aduda lebak ki damakta thawai kat khraba laikidraba thawna phabi ima simwikai khumna utuna haile katuna hudokiba galoina na SISD singi member kana tungan ma thorum kaya galoina na pangthokiba thorum aduda idangban gram panchayat pradhan 1 gopen khori phaba BLF ki president TS Robita amadi cluster coordinator L Lancian Basaruk Yaki Taramasiga Mari and SISD Singna Maspar Tauri Singbi Amadi football Sanaki Wenena Mako Matang Taraba Singda Manamatum Singsi Kusinaki Patriotic Writer Forum Manipur Amadi Manipuri Women Literary and Cultural Organization as Assam Hozai Tuna Thambal Rising Club Amazung Library Hozai Govinda Purga Kusam Narga Club Asige Lampak Tamar Futaruk Suba Nupila Nixing Tarampang Tokre Thambal Rising Club and Library Ge Club Lampakta Khiliba Nupi Lalgi Mitamda Miyamna Haikalaika Tamna Pangthokiba Thorum Aduda Sobita Mungzamna Manipuri Kunaida Nupi Lal Haiba Hiramda Wangangke Thorumasigi Manungsana Hozai Social Activist Yumnam Renuka Amadi Karam Ningol Saram Ombi Zayanti Anigi Mapamda Kunai Taugaloi Mana Sama Sebika Ewa Lishingani Kungamang Apidane Kai Kunabasu Udke Wenana Thorum Aduge Manungsana Maniputaruk Suba Nupila Ningsing Tharungi Akanaba Ningsing Siafong Amadi Asem Subasinina Editor Eba Malem Haina Mingtunba Komjenba Sovener Amasufong K Thoramasiga Malina PAWF Manipur President Narebam Kambaluangna Malemda Numita de Haina River Britiski Mayokalising Amachamapan Kuntama Panginupila Gimatamda Makuta Temna Kulai Odaga Lanting Nakibi Maite Nupisinge Tauna Angapugi Masak Maitai Nupis Singalamdam Asigi Maru Eba Tanka Kaya Asoba Taudan Kaya Lauduna Lakli Haike Manipur Lok Sabha Nipilal Ningsing Thorum Manipur ge mafam sinma tungna pangthok na bugum Bishnupur district ke ngaikong kulen dasu laikhidraba thona phabi ima sigi mafam da haika lekha tamdana makhal kya ge thorum galwini na pangthok re United Development Club ngaikong kulen ngaikong sifai amade ngaksor popi lwini na pari imom kan na lupka punna kosam na duna ngaikong kulen mahawang mantup ta pangthok kiba thorum aduda ngaikong GP ge hane ge pradhan thoksom Sujaboro President UDC and Besaro Chairperson Administrative Committee ngaikong kulen N Bala yauna lamdam aduge Masakna Bakaya Saruk Yaki Tungi Mirol ki damaka Tawana Pontapi Krava Ima Kayagi Tauna Amadi ngasi Pavade Ima Kayana Loriba Taudangbo ngasi ki Mirol na Kaupam Thokti Haina social activist Dr. Thingmazam Swaran Kumana Apun Oinam Apunba Maira Paibi Lupna Sunna Oinam Public Grand Pangtu Kiba Marifutolok Suba Nupilal Ningsing Thorum the Haikre Thorum Aduda Laikidraba Tona Pabi Imasing the Haikaleka Tamagal in a minute Amatumin Leptunika Kumnabas Udke Oinam Apuna Maira Paibi Luki Secretary Songtam Anubina Levaki Damakta Ima Abusing a low Kiba Taudang Adugi E Marikara Equade Yauri Makonya Lodama Taudang Amadi Makoina Pamjara Makudima Nasigi Mirol Equina Tabak Wena Pangto Pahibasi Equi Kudimaki Taudang ni Haiki
Manipur Lok Sabha Nipilal Ningsing Nameka Mari Lena Ngai Kong C5 Village po plastic free oiba village ama wahenabugi pandamda Nipilal Namit Pangtok Tuna Sizinaba Lueraba Patava Polam Sing Amadi Plastic Polam Sing Komjin Magal in Namapam Sana Tamduna Ngai Kong C5 Kungangbo Luna Nana Leva plastic free oiba village ama Oinaba campaign Pangtokre Tomten Village Level Federation Ngai Kong C5 na Manipur State Rural Livelihood Mission Department of Rural Development and Panchayat Raski Miyang Makada Pangtokiba Thoram Aduda Maru Eba Miya Kana Lusinguna Ngai Kong C5 Ngai Kong Kulen Gima Pam Sinba Tungna Plastic Polam Sing Kongat K Tomten Village Level Federation ge President Nomaitem Indirana Haukiba Sahi Manipur Taluki Mamangda Matam Adugi Lawe Karaba Tauna Pabi Ima Kayana Tungi Mirogi Damakta Laurama Taudang Adu Ikai Kunabu Utpagaluina Ngasige Mirol Aikoina Tungda Lakadaba Miro Singi Damakta Haksang Pana Laina Tina Siendana Laina Plastic na Pidak Deva Saiting Ashidagi Kanmangamna ba MSRLM Gemiyang Makada Tomten Belep na Kualiba Mapam Singda Plastic Free Oeba Village Amak Webangamna Pandamda Pangtopani Haiki Manipur Lok Sabha Nipilal Ningsing Thoramgal Winena Nomagi Oiba Lem E Pibagi Thoram Amangasi Kangabokta Leba Tawal District Hospital the Pangtokre Thoram Aduga Mari Lena E Pibagi Kana Basingi Matang the Miam Puna Wakal Taminabagi Thoram Amasu Pangtoke Ngasigi Lem E Katpigi Thoram Adu Blood Center and Transfusion Unit District Hospital Tawal Kangabok Amasung Association of Voluntary Blood Donors Manipur Tawal District Branch State Blood Transfusion Council Manipur Kangabok Joint Coordinating Committee Lions Club Tawal Greater Centurion Anova Yening Amasung Nungsinasi and Yaifa Thorang Village Level Federation Kangbo Part 1 Gate Tiambanga Luina Pangtopani Haidi Kamdong District ke Satrik Kulen Amade Satrik Kunok da Electric Pang Dabana Aadhaar Card ke Xerox copy ama Lobada Lupali Sing ama Sanghori Pau Oina Tabada Thazaroi Daba Wafam Assist Satrik Kulen Amade Satrik Kuno Kakinate Kamdong District ke Electric Pang Driba Kulkun Hena Awab Mayok Nari Haina Satrik Kunza Singna Thamlakde PM Narendra Modi na Lising Ani Tranipan ge April ge Tangkun Nipan da Kangpubi District ke Laisang Khulna India ge Arab Electric Piba Khul Oire Atai Electric Phangdaba Leitre Haikrabasu Kamjong District ke Sahamphung Block ke Khul Kaya Ngasi Phoba Electric Phangdri Electric Phangdabana Tangai Fadaba document ama Xerox Tawbada Kamjong Natragana Ukhulda Bhara Lupali Sing Amadegi Tadana Satlaga Lognari Hiram Asida Paudam ama Okay, kind of like from a Kamjong district, Satik Kulian, San and the Saber, say, my Tanbaka, Madani. Yam Nakpadi, Ringali, may say electric power, 1999, Maneridana, subsidized at the Pigiba, solar plate, the seasonal Ngali. Hariba, Kulasida, Masigi, solar place, and Natana, Topa. Generator season of Namina season of Natana, Yundong Ayamana, Mayan, Pang, Kulama, have the oily. Makoina, Xerox the way Yauna, Mai Darkala, Matanda, Kramataroga, Kadai, the Satlaga, Xerox the Wim, Xerox, Lupa Tarapiva, Opiman Low was up with the Lupaka, Sunny have the consumption the Tamako pump, Miana comes in. Ekwe area je kilometer addition ani kumune koli ba khune sida electric power lagte kari jino government ki lamamcha ekwe akai wale bro government ke subsidy ekwe somda phangwa yadro ekwe Manipur na dro kamana sida mai mut pasi e pakhang hek phabano matam bi ke hone ngasi 87 phawna electric sula lagdo si kari kino Masidi government na nadraga songke online da thabak tawisi no huralaga wahan bna habil wakhan khale nungai je dc mla kumar laglo badi masi kumasi so haini contractor singna pesa hunba adolorga miyan changbi da mne mla ne patano order tawrdi contractor kadai sakani contractor di sabata project ekhoi na ngali si solar ni aiwa manare da na bi bani 1990 ki hauna ngisi phawni si ado Manarida ke grid si matam su hele aiba Manipur government and bijeng changbi rabdi phagni aibdi sida khudong cha da boy khoi yam leire school su leire angang su leire any occasion any equal facility si phangdre aiba khunsidadi mi si lisingaba population aduga lumthong si chama yangkai adu lei adu ngasi phawsi ekoi the light from the version Yamwariba. Hanel Equigi, Chief Minister Ibobi. 2012 the Sweden areas in the Sup Hangania, Lotola Maiba, Honorable Prime Minister Naswadum, Rumtong Kudin, India the Hojik Late light Pangdaba.
hainasu lauthok hai ado khoi ki damakti nokning bani hai ba wa dun leiri bese khoi khunja sing sini hai ba khunji mi sing sini hai ba masa masa na pesa leba sing na khoi normal khoi battery du adu lora solar plate masa masa na leira ga adum 70% ya du wai kamjong ki wangma de leira ba border sa chatik khunone chatik khulani chong khunone asigi range border range pura phangdro isa sa battery da pa battery da pa tum da ko washing machine ko bai khoi imungi ko mai dag de yam le da ko do electric phangdam din na ko pai le oi 2018 gi April gi tarik kuni panda India gi Prime Minister Narendra Modi na Manipur gi Kangpui district gi laisang da electric pi ro matung gi di electric phangdaba jaga amata laitre na nungai ba paw mo loina na malem da sekak kai ba paw mo oi gi bani adubu Kamjong district headquarter gi kilometer kunthra ni phum tang changa ga leiba chatrik khulen amagi sigi yaudringa da leiba chatrik khuno amagi sigi hendokra ga siroi singlom dagi changa ga leiba kasau phum gi pareng sigi pareng gi amata mai phangam da bai tare sidane lamdam sigi khunja singna dia gi prime minister na mai piba lore da na lapthokhi ba paw tar ga no iba hana gi chief minister habidi okram ibo bigi matamda 2000 da hariba khulla sida soidana mai pigani hadana wasa amaga sakkibido wasak adu ngasi bokura thabuk ta paikhalak tabana maram akanda lamdam asigi khunja singna laingak ta thajadabagi mami ama chauna tari hariba thajadabagi mami ase karam matamda phukat kadagi haiba wahang ase laingak ta amu hanna hangjari khunja singi mahot sinjaraga aju lehak ta bunga loina na pawdam jariba nikhatam sana jabu mitai Satri Kulen ISTV news Wangkai Kendra gi MLA Thangjam Arun Kumar People for Animals Manipur da Tingi Hansu Khangna Balam Nganu ani Sinarakre Tingi Hansu Khangna Ba Lam Nganu ani asi MLA ke quarter da Pashila Padagi Fajindana Thamlaga PFA da Sinarakpane Ningtham Thamatam da Manipur ga Thangnaba State Singrigi Ising Laiba Manipur da Pailaktuna Sakta Bala e Mafam Sing adu da Ising Director Bagi Kudong Sadaba adu Manipur gi Passing Asina Menkale Wildlife Protection Act Schedule 2 da Sanba Tangsilak Laba Usiak Asina Tin Kang Satui Amadi Pata Hoba Singe Maru Sando E Part Amage Ising Pari Habasi Usek Asi Laibana Udi Haina Ahal Sing Hainai Usek Ani Asi Asokapan Yavar Yang Lava Matung the Ring Amam Siraga Lampel Pata Hadokre Ebelena Usek Ani Asibotawa Yauna Kandi Bagi Damakta PFA na Tagatli Department Amadi Activist Kaktana Lamlaki Sa Usek Kan Mangamloi Losing Singe Political Will Ama Matok Tai Haide Haji Paugi Malaktan Atem Break Amaluminase Sangai tutorial Kwakatil ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol gi damak Sangai tutorial natraga Sangai hostel Kwakatil ningthem kolda lakpiduna akupa marol tanabiu Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key gano Aza become more Sigi yum say next time tina checksin na laksi laga tham khabani ne Dada rang se juhar habaga amta kidarbo Asumna mayam na machal bo ngap shan lugum masigi yung masibu asoya ngan ko kadabagi next time tina ngap shelli next time ti jawar habati ngap tok na ba same bani zaman technology si na bana concrete ka tok na tina ba matamda kapam ng amuk ki hena angle adli next TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking the Makatava Pauda. India ki capital New Delhi degi Imphal tama cycle rally khongsalakpa social activist Malem Thongam ngasi Namidang Dimapur ki Lahore region yokre Mahakpu mafam aduda Major Vina Yumnam Sanjambam Samson Anya Lusingba Kambu Amadi DMCC Delhi Metai Coordinating Committee Women's Wing Convener ki H Narmada Devi ga kusam naraga taram upagi thoram amasu pangthok khiba thoram aduda Sagwal Sem ke Sosan Metai Lusingba Kambu susaruk yake mafam aduda Tileba Iresa Mayam Puna
Marifu taruk suban pila ning sin mik mari lenena hailai amadi mera katuna Manipurda ing tapa puraknabagi damaka thoni ke malem thongam ge sakal khongsat ase makha taba panthungi damakta hayeng December 13 gi ayuktagi amuk hauragani hairi haukiba tang kun November singani kun ga manga da hairok Jingdompong Junior High School Hairok Part 2 Devi Mantop Laikai Thobal District ki SMDC School Management and Development Committee ke convener amade Headmaster Insas Thoksam Ramanandana Chairperson Odaga Sinna Pangthokiba Miphamda Local Club amasung Local Authority sing yauna phamkiba miphamni haizinduna miyamda lana uhalaga Laukibarep sing adu Laikai asida leideba DNNY C Club amade Local Authority ge mihu sing yaukiba leite amade karigamba pau ama fauba khanghalamdana maram oraga mifam adugi warep sing adu sanaba yaroi mifam aduda mapung oina khanakiba warol punama school sigi headmaster Insas Thoksum Ramananda na mahaka naksanaba miyoi khara khaktaga tanaduna signature na singba sing samjin sajan bakhara yaurga lauke warep ngaktani mifam asida DNNYC Club amadi Local Authority Ward Member Pradhan Jila Parishad Dagi oiba mihut ama phawba saruk yakhiba leite haina Divine Nongpok Ningthau Youth Club DNNYC ge maikai dagi phongdorakle Manipur ke sangna ba sai sapat tapta Jayantabu Manipur People's Front na Guwahati ge Pator Kusida taram na okre Pator Kusida leiba Rasam Diraj ki yum na pangthokiba thoram aduda Pator Kusi Manipuri Laikai Lup amasung Pator Kusi Manipur Women Society ge mihusingna taptabu taram na okhi loinena tapta na lepak asige matamatam gi wathok singda saithaduna isai sakliba asida apienba amadi thagat phongdokhi loinena taptabu tungkoina miyam gi damakta thogol toba ngamanaba thawjal pike Lising ani kun gahumdagi me ahumdagi chatharakliba irang asigi awaba taraba singdasu Paturkusi amasung Panjabari Bata Guli loinana MPF na mamangdasu Manipurgi awaba taraba miyamda tembang pikhi haire Oripo Haubam Deban Laikai Dige Dr. Sanasam Ranbir Singh Ministry of Home Affairs Government of India gi Makhada Central Armed Police Force CAPF ta Inspector General Medical wena promotion pikre Dr. Sanasam Ranbir CAPF ta Medical Officer wena Inspector General gi rank ta promotion phangba ahanba Manipur masane Mahak Sainik School Imphal gi pass out ni CAPF Personal Singh Health and Fitness ta kathopaga loinana thabak taropa misakne mahaki mai pakwa asinlamdam asigin ha singda anoba inot ama piragani Sakhangdaba miyoina sengau lakpikre maitan yonbi inaubida LMZ Manipurna khudakki tembang onel policing mari mateng pangkre thodok asi haukiba chaisa tarama thoida wangjing bazar da maitan donduna yumpuna bo honorebi wangjing wangkhaidege elangbam inaubi debige sengau porpham da thamlaga maitan bora semlingai da porpham ge maning nomdege Satkibadigi inawbigi awabada saruk yabo oina LMZ Manipur na mateng asi pangbane ngasigi tembang khongsat aduda group adugi maru eba miyosingna saruk yake Sawambong thongkhongda leiba ibodo thangmai marhanba amade evento tamna jinggoibige laibungda lamlai SC MLK S ibom sana nauna sagaraba Mitin sang asi urep uyung tam kre tharmasige mari lenena maida paibigi member W khambitona laibung asida matam kuina watuna laklaba mitin sang sanaba urep uyung tam lapa asi maida paibu singa maikedegi MLK S ibom sabo thagali yamatuna saba loisinaba apil su tauke ngasi nupi lan na lakpada matam adugi nupi landa saruk yakiba imasing amadi lamdam asigi imasigi mafam de kai kumnaba ulakle haina sangai trust foundation gi managing trustee salam prasanta na thadurak pacharol amana haire Manipur miyam gi apamagi maido ko sangthilakli ba khongthang kaya amadi Manipur masetana kanglup khaidok na duna nampak tahanna ba honarakli ba khusem gi kanglup ki irang thoganduna miyam bo wahan ba sahi ahum pharkador ba phawda tung koina chanagadaba solution puraktriba asina imasingna ahum subani pilal amagi damakta sem sapa mathau tarakle hanasu serul asina makha tarakle Athobi village level federation laipam kunau na sinduna athobi BLFK laipam kunau da nauna saba sanglen amang asi honobi matung ina sanga khare thoram adu da block development officer hangang city block elambam amuthoi khanganba athobi BLFK president alambam sobita lema jila parishad Rajanjam Olendro chairperson Mainam Firoza Amadi district merchant manager Imphal East N Basantana athobi mithung sing oike
Khoirom Dipubu Lok Janshakti Party Ram Vilas Manipur Unike State President Oina Khalakle Haina Party Asigi National Secretary General Abdul Khalif Nathadrok Pacharol Aman Hairi Party Asigi National President Sirak Paswan Union Minister of Food Processing Ki Makhada Mahagna State President Ki Thaupunaba Khalakpani Hairi Ngasi Diabetes and Well-Being Diabetes and Workplace Haiba Timda Yumpam Oduna NP-NCD among the District Health Society Ziribam Sinduna District Hospital Gi Holda World Diabetes Day Tharam District Hospital Ziribam Gi DMS MD Yunus Ali Amadi Riatia Superintendent of Police Marangte Mubina Saluk Adana Pangtokre Diabetes Side Balaina Asi Al Angang Kaidaba Mama Punungda Leading Digi Pauba Naba Anaba Makalne Hausi Fabagi Oina Panma Ngamba Hidak Electrobasu Control Toguna Tamlaga Take the Kaidana Punsis Sang the Hingba Yabana Saba Thakut section Batangai Fede Jiribam Doctor Amadi Technician Singh Transport Torbasu Lak the Wigis Anabi Ama Laiba Charak Asida Radiologist Amadi Gynecologist Dr. Ani Athupada Lak Lagani Hainasu the Medical Officer Dr. Bine Prasatna Fungdoki Ngarang Security Forces na Jiribam PSK Manung Sanba Jarul Popi Amasung Osatol Jinyadege Kusu Kulai Yamarum Fagat Kre Hairi Kulai Sing Adudi Pompi Ani ID Ani Para Bomb Ama 12 bore single barrel Ama Country Made single barrel gun Mari Namai Maru Nifuga Taruk Pompi Cell Ahum Bongfeng Waki Toki Set Ahum Ni Hairi Hajing Asiki Sanabaki Pau Equig Senior Sports Journalist Wiring Thozam the Gilo Virasi Judo Federation of India ki meng makhada ngasi degi Manipur na yumbu oiduna State Union Territory amadi Army Group ki tongan bas sanaroi satre rom na saru yaduna Kumal Lampag Indoor Stadium da Senior National Men and Women Judo Championship hogre hogdokpagi thoramda Inspector General of Assam Rifles ki YSM SM Major General Rabrup Inspire Institute of Sports ki COO Tatha Gatta Mukherjee Donacharia Awardee SHG1 Kumar Sharma amadi Manipur Judo Association ki President Bijoy Koijamsu saruk yakhi. It is often said Manipur is the sports capital of the country. For a state with a population of 30 lakhs, the number of players from different fields who have represented our country and brought laurels to the state and to the nation is really tremendous. Sportsmen who have come, sportspersons who have come from all parts of the country to showcase their talent at this stage, and I'm sure from these budding athletes we'll find our future national and international acclaimed athletes who will represent our country at various levels. So my compliments to you all and a warm welcome to you all for this wonderful event. What is important that you have given your best. At the end of the day, you should be satisfied with your performance. There will be few winners and there will be a lot of losers. But if you have put in your best, I'm sure you will go a satisfied person and will aspire to improve and get better results next time. So my best wishes to each and every athlete. May you fight fair, may you fight hard, and may you achieve the best results possible. All the best to all the athletes, to all the tournament officials who have come all the way. I'm sure there will be few shortcomings in the arrangements. An event of this magnitude, I'm sure you will understand, and we will over the next 2 to 3 days try and aspire to improve your stay here as much as we can. So all the best to each and every member of the contingent who have come from all the different parts of the country. I declare the Senior National Judo Championship 2026 open. Thank you. Jai Hind. National Archery Championship ki ngasi humni chama namita Manipur gi archer Okram Naubi Sanuna goal ama lauduna punna medal ani laure. Archery Association of India gi meng makhada tha sigi tang taradagi Hyderabad Public School Begumpet Hyderabad Telangana da sathariba
Kuntrani Suba NTPC Senior Indian Round Nipumanga Suba NTPC Senior Rikabamadi Kunmathoi Suba NTPC Senior Compound Men and Women National Archery Championship ngasi humnisemba nimita Manipurgi Nupi Archer Okram Naubi Sanuna Nupi Individual Olympic Round point taruk lauduna gold medal laukhibane Sathariba Championship asida Okram Naubi Sanuna 50 meter individual gi Indian round bronze medal ama lauduna Championship asida Manipurna haujik phawbuda gold ama bronze ama puna medal ani lauduna chali Impal West District Tennis Association amadi Association for Senior Tennis Player of Manipurna Sinduna ngasi dagi IDTA Lampenpat Tennis Court tongan ba category nipanda athoi ahen tanaduna Winter Tennis Tournament haukre ngasi ahubun nimit ki sanakiba Men's Open gi singles reverse karna Azadpu set ani sino taruk mari taruk sino damadi Padmesorna Nongin Sanabu set ani sino taruk ani da mighty PK sahi kundra mga mataki men's singles si sanakiba mersana reverse karna Lanjoy bu set ani sino taruk mari W Donena Zeki bu set ani ama tarit mga ani taruk amadi tara ahumda Yuridas na Raja bu set ani sino taruk sino damadi Ranbir na Guneswar bu set ani sino taruk sino da mighty PK sahi nipu mataki men's singles si sanakiba mersa Suraj na Domsan bu point tarit ama Santi Kumar na TI Singkhai bu set ani sino damadi Bona na TI Singkhai bu point tarit ahumda mighty PK sahi nipu mga mataki men's singles ki sanakiba mersa M Pradip na Amarjit bu set ani sino taruk ahumda madi Rakesh na Arun bu set ani sino tarit tarukta mighty PK sahi angkai mataki men's singles ki sanakiba mersa Tulesor na Aldrin bu set ani sino taruk amada Kumarjit na Prakash bu set ani ama taruk amadi tara nipalda mighty PK Jayanta na M Pradip bu set ani sino taruk ahum amadi taruk anida Dilip na Umakant bu set ani sino taruk sino da mighty PK sahi humpu mataki men singles ki sanakiba mersana Bhume na Dada bu point tarit sino damadi Dilip na Tumba bu point tarit sino da mighty PK sahi humpu mataki men's doubles ki sanakiba mersana Ram Kumar amadi Indragi Zura na Ranjit amadi Laisembagi Zura bu point tarit marida amadi Tomba amadi Ranjit ki Zura na Bhume amadi Dadagi Zura bu point tarit sino da mighty PK Taekwondo Federation of India gi meng makhada ngasi degi JM Bal Yogi Indoor Stadium Hyderabad Telangana da taramari suba national senior pumsi amadi Kyorugi Taekwondo Championship haukre championship asida Manipur gi pumsi sanroi taruk Kyorugi sanroi taramathoi punna sanroi taratare na saruk yari S Anita Sanu amadi NG Radha Piari na Manipur team gi Kyorugi amadi pumsi gi coach oina saruk yari Makataba sanabagi pauda Bisnupur Premier League 2025 ngasi tarukni sanba nimit ki ahanba mesta Krisa Bisnupur 4 amadi YLC Bisnupur 7 anina sanaki ahanba batting tokiba Krisa na apiba overtara mangadu wicket tare turaga apun barancham kurmari lauke ani suba batting tokiba YLC na overtara gani thoi suba da wicket ahum turaga makoi ge target yauduna wicket tare ta mighty pikre masida YLC ge Jim na man of the match taki ani suba match ta BYPFA Bisnupur 3 amadi YWO Bisnupur 6 anina sanaki ahanba batting tokiba YWO na overtara mangadu wicket loina turaga apun baran maudaga manga lauki masigi pakhumda BYPFA na overtara mari da wicket loina turaga ran marfuga mathoi khak lauduna ran traga manga da mighty ke man of the match na YWO ge kima na taki ahum suba match ta Eco A amadi BYPFA Bisnupur 3 sanaki Eco na BYPFA bu wicket manga da mighty PK S nawna Eco na man of the match taki hojilo shilakpoda maru ba paw amukahna Nupilal Thorum India ki President Draupadi Murmu yawn Imphal ki Nupilal Memorial Complex ta pangthokre Nupilal ki thorum de India ki President Draupadi Murmu na saruk yakhiba si yama singtha ningai oba thorum amani haina hanagi Chief Minister N Biren na haikre Senapati District Headquarters the President Draupadi Murmu na project ya sanga khre kaya amana orip yung tamkhre amasung
इंडिया की प्राइम मिनिस्टर नरेंद्र मोदी ने सिंह तराग निपान कांगपोपी डिस्ट्रिक्ट की लाइसांग खुल इलेक्ट्रिक फंगंदुना इंडिया इलेक्ट्रिक फंगदब खुल लेत्रे हाइन लाउथोक्रबसु कामदोंग डिस्ट्रिक्ट ngasi phaba इलेक्ट्रिक फंगदब खुल कया लेरमले ngasigidamakti ISTV chandok sa Manipuri paus matang aswada tensin zari miyang tabiri ba mayam punama puso amukana kurumzari